ꯁꯝꯃꯔ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯤꯟ ꯑꯀꯝ ꯃꯍꯤ ꯃꯅꯥꯏ ꯑꯗꯨꯒ ꯑꯆꯝꯕ ꯊꯣꯡꯉꯒ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝꯗꯨ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯍꯥꯏ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥꯅ ꯊꯥꯕꯤꯔꯛꯈꯤꯕ ꯁꯤꯂꯣꯠ ꯁꯧꯒ꯭ꯔꯤꯒꯤ ꯃꯍꯩꯒꯤ ꯑꯀꯪꯕꯅꯦ ꯑꯗꯨꯒ ꯃꯅꯥ ꯐ꯭ꯔꯦꯁ ꯈꯔꯁꯨ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯉꯥ ꯊꯥꯡꯖꯤꯅꯤ ꯃꯌꯥꯝ ꯉꯥ ꯊꯥꯡꯖꯤꯁꯦ ꯊꯥꯛꯆꯤꯟꯖꯔꯒ ꯁꯤꯂꯣꯠ ꯁꯧꯒ꯭ꯔꯤ ꯍꯥꯎꯅ ꯆꯝꯅ ꯍꯥꯎꯅ ꯊꯣꯡꯖꯔꯛꯀꯦ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯂꯩꯖꯔꯦ ꯊꯨꯝꯌꯥꯛꯄꯤ ꯂꯩꯖꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯅꯤꯈꯛꯁꯨ ꯂꯩꯖꯔꯦ ꯁꯤꯁꯦ ꯐꯖꯅ ꯑꯩ ꯁꯦꯝꯖ ꯁꯥꯖꯔꯒ ꯍꯥꯎꯅ ꯑꯩ ꯀꯪꯅ ꯊꯨꯝꯌꯥꯛꯄꯤ ꯀꯥꯡꯉꯧ ꯑꯃ ꯐꯖꯅ ꯑꯩ ꯉꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ ꯕꯦꯂꯟꯗ꯭ꯔꯤꯁꯦ ꯐꯖꯅ ꯐꯨꯠꯆꯔꯒ ꯎꯆꯤ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯑꯃ ꯑꯩ ꯍꯥꯎꯅ ꯐꯖꯅ ꯀꯪꯅ ꯃꯦꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯤ ꯑꯃꯇ ꯁꯦꯝꯖ ꯁꯥꯖꯔꯛꯈꯤꯒꯦ ꯃꯌꯥꯝꯗꯨ ꯑꯍꯥꯟꯕꯗ ꯁꯧꯒ꯭ꯔꯤꯁꯦ ꯑꯩ ꯊꯣꯡꯅꯕ ꯍꯥꯟꯅ ꯑꯝꯇ ꯑꯩ ꯁꯦꯝꯖ ꯁꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯑꯍꯥꯟꯕꯗ ꯁꯧꯒ꯭ꯔꯤ ꯊꯣꯡꯅꯕ ꯑꯩ ꯎꯌꯥꯟ ꯊꯥꯒꯠꯆꯔꯦ ꯏꯁꯤꯡꯁꯨ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯔꯒ ꯃꯍꯤꯁꯦ ꯑꯩ ꯐꯖꯅ ꯑꯝꯇ ꯑꯩ ꯁꯥꯍꯟꯖꯈꯤꯒꯦ ꯑꯗꯨ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯃꯍꯤ ꯁꯥꯍꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯉꯥꯔꯤ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡ ꯑꯗꯩ ꯉꯥ ꯀꯩ ꯊꯥꯛꯅꯕ ꯑꯝꯇ ꯑꯩ ꯁꯦꯝꯖ ꯁꯥꯖꯔꯛꯈꯤꯒꯦꯀꯣ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯅꯕ ꯑꯃꯨꯛ ꯁꯧꯒ꯭ꯔꯤꯁꯦ ꯑꯩ ꯆꯥꯝꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯏꯁꯤꯡꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯇꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯇꯤꯡꯉ ꯊꯝꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯁꯤꯟꯕ ꯃꯍꯤꯗꯣ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯁꯔ ꯍꯩꯖꯤꯟꯕꯤꯔ ꯁꯔ ꯂꯥꯎꯅ 2-3ꯔꯛ ꯆꯥꯝꯊꯣꯛꯄꯤꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯦ ꯆꯥꯝꯊꯣꯛꯄ ꯂꯣꯏꯖꯔꯦ ꯉꯥ ꯊꯥꯡꯖꯤ ꯑꯃꯨꯛ ꯑꯩ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯒ ꯉꯥꯏꯍꯥꯛ ꯊꯝꯖꯒꯦ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯄꯣꯞꯊꯣꯔꯛꯑꯀꯥꯟꯗ ꯃꯥꯒꯤ ꯃꯔꯨꯁꯤꯡꯗꯣ ꯑꯩ ꯃꯟꯊꯣꯛꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯤꯡꯁꯤꯟꯖꯔꯒ ꯑꯩ ꯉꯥꯏꯍꯥꯛ ꯊꯝꯖꯒꯦꯀꯣ ꯉꯥ ꯊꯥꯡꯖꯤꯁꯦ ꯃꯌꯥꯝꯗꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯑꯩ ꯉꯥꯔꯤ ꯂꯧꯖꯔꯛꯑꯦ ꯁꯤꯁꯤ ꯃꯌꯥꯝ ꯑꯩ ꯃꯨꯟꯅꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯊꯪꯒ ꯑꯣꯜꯂꯒ ꯐꯖꯅ ꯑꯝꯇ ꯑꯩ ꯂꯧꯖꯔꯛꯈꯤꯒꯦꯀꯣ ꯃꯌꯥꯝꯗꯨ ꯉꯥꯔꯤꯁꯦ ꯑꯩꯅ ꯂꯧꯕ ꯂꯣꯏꯖꯔꯦ ꯑꯩꯅ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯇꯤꯡꯁꯤꯟꯖꯔꯒ ꯊꯝꯖꯔꯦ ꯁꯤꯁꯦ ꯆꯥꯝꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ ꯃꯔꯣꯏ ꯃꯄꯥꯡꯒ ꯄꯨꯟꯅ ꯑꯩ ꯐꯖꯅ ꯃꯦꯠꯈꯥꯏꯃꯤꯟꯅꯔꯛꯀꯦ ꯃꯌꯥꯝꯗꯨ ꯉꯁꯥꯏ ꯑꯩꯅ ꯉꯥꯔꯤ ꯆꯥꯝꯊꯣꯛꯆꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯪꯈꯥꯏꯅꯦ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩ ꯐꯖꯅ ꯃꯦꯠꯈꯥꯏꯖꯈꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯗꯨꯒ ꯃꯔꯨ ꯃꯄꯥꯡ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯦꯠꯈꯥꯏꯕꯤꯔꯒ ꯁꯨꯃꯥꯏꯅ ꯊꯥꯛꯄꯗ ꯑꯁꯤꯅ ꯃꯍꯤꯁꯨ ꯍꯥꯎꯏ ꯑꯗꯨꯒ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯎꯁꯨ ꯍꯥꯎꯏ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯉꯁꯥꯏ ꯉꯥ ꯊꯥꯡꯖꯤꯗꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯉꯥ ꯊꯥꯡꯖꯤ ꯍꯥꯞꯄ ꯃꯌꯥꯝ ꯌꯥꯝꯅ ꯀꯟꯅ ꯅꯣꯏꯈꯥꯏꯕꯤꯕ ꯅꯠꯇꯕꯀꯣ ꯍꯥꯟꯅ ꯃꯔꯣꯏꯒ ꯑꯗꯨꯒ ꯉꯥꯔꯤꯒ ꯀꯟꯅ ꯅꯣꯏꯈꯥꯏꯈ꯭ꯔꯕꯅꯤꯅ ꯉꯥ ꯊꯥꯡꯖꯤ ꯌꯥꯎꯔꯕꯅꯤꯅ ꯀꯟꯅ ꯅꯣꯏꯈꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯥꯡꯖꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯔꯣꯏ ꯃꯄꯥꯡꯒꯤ ꯃꯥꯏ ꯃꯆꯨꯝ ꯆꯪꯅꯕ ꯁꯨꯃꯥꯏꯅ ꯀꯥꯕꯣꯛꯇꯪ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯅꯣꯏꯈꯥꯏꯖꯕꯅꯤꯀꯣ ꯃꯌꯥꯝꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯆꯒꯦꯀꯣ ꯃꯍꯤꯁꯦ ꯐꯖꯅ ꯁꯧꯔꯦ ꯃꯩꯁꯨ ꯈꯔ ꯂꯩꯊꯒꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯉꯥꯔꯤ ꯉꯥꯇꯥꯏꯁꯤꯡꯗꯣ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯅꯆꯤꯟ ꯊꯤꯅꯦ ꯍꯥꯏꯅꯤ ꯃꯌꯥꯝꯀꯣ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯍꯧꯖꯤꯛꯇꯤ ꯍꯧꯅꯀꯣ ꯑꯗꯨꯝ ꯁꯤꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛꯀ ꯐꯨꯠꯆꯔꯛꯀꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯒ ꯐꯨꯠꯆꯒꯦꯀꯣ ꯃꯌꯥꯝꯗꯨ ꯐꯖꯅ ꯁꯧꯖꯔꯦ ꯑꯗꯨꯅ ꯁꯧꯒ꯭ꯔꯤ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯧꯒ꯭ꯔꯤ ꯑꯀꯪꯕ ꯃꯍꯩꯅꯤꯅ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯈꯔ ꯀꯨꯏꯅ ꯑꯩ ꯉꯥꯏꯍꯥꯛ ꯐꯨꯠꯆꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯄ ꯑꯗꯥꯏꯗ ꯃꯅꯥ ꯐ꯭ꯔꯦꯁꯇꯣ ꯑꯗꯨ ꯑꯩ ꯊꯥꯛꯆꯤꯟꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯒ ꯐꯖꯅ ꯑꯩ ꯐꯨꯠꯆꯔꯛꯈꯤꯒꯦ ꯃꯈꯨꯝ ꯀꯥꯏ ꯂꯩꯈꯔꯦ ꯃꯌꯥꯝꯗꯨ ꯃꯔꯛꯁꯤꯗ ꯑꯩ ꯕꯦꯂꯟꯗ꯭ꯔꯤꯁꯤꯁꯨ ꯑꯗꯨꯝ ꯐꯨꯠꯇꯣꯛꯆꯔꯒꯦ ꯃꯌꯥꯝꯗꯨ ꯕꯦꯂꯟꯗ꯭ꯔꯤꯅ ꯑꯩ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯒ ꯃꯌꯥꯝꯗꯨ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤꯁꯦ ꯏꯁꯤꯡꯗ ꯇꯤꯡꯁꯤꯟꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩ ꯃꯀꯨꯁꯦ ꯐꯖꯅ ꯁꯦꯠꯆꯔꯛꯈꯤꯒꯦ ꯃꯌꯥꯝꯗꯨ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯅ ꯃꯤꯅꯤꯠ 35ꯃꯨꯛ ꯐꯥꯖꯔꯦ ꯐꯖꯅ ꯑꯩꯅ ꯃꯈꯨꯝ ꯈꯨꯝꯖꯔꯒ ꯐꯖꯅ ꯊꯣꯡꯖꯔꯦ ꯃꯌꯥꯝꯗꯨ ꯉꯥ ꯊꯥꯡꯖꯤꯒ ꯍꯥꯞꯄꯦ ꯃꯌꯥꯝꯀꯣ ꯃꯅꯨꯡꯒ ꯈꯨꯅꯨꯡꯁꯤ ꯑꯃ ꯍꯥꯎꯁꯨ ꯐꯖꯅ ꯍꯥꯎꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯊꯨꯝꯁꯨ ꯊꯥꯛꯆꯤꯟꯖꯔꯒꯦ
ꯊꯨꯝ ꯊꯥꯛꯄꯒꯤ ꯃꯌꯥꯝ ꯇꯣꯈꯥꯏꯖꯒꯦ ꯃꯅꯤꯟꯁꯤꯅ ꯄꯨꯡ ꯑꯃ ꯍꯦꯛꯀꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯄꯒꯤ ꯃꯈꯨꯝ ꯈꯨꯝꯖꯔꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯉꯥꯏꯍꯥꯛ ꯑꯩ ꯐꯨꯠꯆꯒꯦ ꯑꯗꯨꯒ ꯑꯩ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯐ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯃꯤꯅꯤꯠ ꯑꯃ ꯐꯖꯅ ꯐꯨꯠꯆꯔꯦ ꯑꯗꯨ ꯃꯌꯥꯝꯗꯨ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯐ꯭ꯔꯦꯁꯇꯣ ꯑꯩ ꯍꯥꯞꯆꯤꯟꯖꯔꯦ ꯁꯦꯝꯗꯣꯛꯈꯥꯏꯖꯒꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯌꯥꯝ ꯑꯩ ꯐꯨꯠꯆꯈꯤꯒꯦꯀꯣ ꯁꯧꯒ꯭ꯔꯤ ꯃꯅꯥ ꯍꯥꯞꯄꯒꯤ ꯃꯌꯥꯝꯗꯨ ꯕꯦꯂꯨꯟꯗꯨꯁꯨ ꯐꯖꯅ ꯃꯨꯟꯅꯕ ꯐꯨꯠꯆꯔꯦ ꯃꯌꯥꯝꯗꯨ ꯁꯧꯒ꯭ꯔꯤ ꯐ꯭ꯔꯦꯁ ꯃꯅꯥ ꯍꯥꯞꯄꯒꯤ ꯐꯖꯅ ꯍꯥꯞꯆꯔꯒ ꯑꯩꯅ ꯐꯖꯅ ꯃꯨꯟꯅꯕ ꯐꯨꯠꯆꯔꯦ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯃꯅꯝꯒ ꯅꯨꯡꯁꯤꯍꯦ ꯃꯌꯥꯝ ꯍꯥꯎꯕꯅꯁꯨ ꯉꯛꯑꯅꯤ ꯃꯌꯥꯝ ꯁꯧꯒ꯭ꯔꯤꯒ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯐꯖꯅ ꯍꯥꯎꯕꯅꯦ ꯃꯌꯥꯝꯀꯣ ꯍꯥꯎꯅꯤ ꯃꯅꯝ ꯅꯨꯡꯁꯤꯑꯦ ꯃꯌꯥꯝ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯊꯥꯛꯑꯒ ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯐꯖꯅ ꯐꯨꯠꯆꯔꯦ ꯑꯗꯨ ꯃꯌꯥꯝ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤꯗꯤ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝꯗꯨ ꯀꯥꯡꯉꯧ ꯉꯧꯅꯕ ꯊꯨꯝꯌꯥꯛꯄꯤ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯩ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯧꯅꯕ ꯑꯃꯨꯛ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯀꯥꯡꯉꯧ ꯉꯧꯅꯕ ꯊꯥꯎ ꯍꯩꯖꯔꯦ ꯃꯌꯥꯝ ꯖꯤꯔꯥ ꯍꯥꯞꯆꯤꯟꯖꯔꯦ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯦ ꯇꯣꯈꯥꯏꯖꯈꯤꯒꯦ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯖꯤꯔꯥ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯃꯔꯨ ꯄꯥꯎꯗꯔ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯐꯖꯅ ꯃꯨꯟꯅꯕ ꯉꯧꯖꯔꯦ ꯑꯗꯨꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯊꯨꯝꯌꯥꯛꯄꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯁꯤꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ mẹ bên ông gần xí đấy họ có đâu đi mà lấy cái mẹ nó cho nó ra làm cái gì để không mẹ làm thì giáo thì ai năng không gì lòng thật là ngon thế đấy được làm nên là xin bác học sinh từ kia ok vậy chứ em bắt tay một cái gì học sinh rồi đấy ok rồi vậy mà mình có gì đấy không em tăng over chứ mình đang dần ra đấy mấy anh được giao cái gì extra rồi mình phát thế là hay là không nói là tôi bây giờ nó phạm bây giờ mình phải cóสิ่งextra mình không nào 그냥 모로 파우더 따라 합천 저기야 양지 합천 도죠 모로 어때 그저 합천이나 좀더 오카이 저기야 mình làm đi mình chỉ để cho mày ăn còn mày còn 이제 그다음 문제래 그다음에 mình đã 합천 저래 mình đã 합하기 엔터 오카이 저기 보면 mẹ tu nhà cái gạo đấy là đắp đắp lòng là thật là ngon rồi mẹ 이거 cái nung xí đào xí hạt rồi 그거 mẹ có cái gì mà nằm giảm nên nung xí ra giảm là hao ní mẹ nằm đắp lòng nó rồi thật là ngon rồi à đó mẹ thùng giặc tiếng à hay vì mà sao cái thùng giặc cho bên này thùng tháo cho rồi cái mẹ là càng ngon gì đi giờ lấy sang rồi cái chúng ta ăn được cái mẹ मैम बेलेन रिमेन अब तौजरगे उची मोरो कांसी लेजरे दुगा ngari angouba लेजरे दुगा थुमजु हापजरे सेमतै नंगाय जगिगे उची मोरो की मनम जिदि मैम सेट काय आदि हावनी बेलेन असिपतो मैम हापजरे
ꯁꯤ ꯑꯝꯇ ꯑꯩ ꯅꯝꯒꯥꯏꯖꯒꯤꯒꯨꯝ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯑꯩ ꯐꯖꯅ ꯃꯃꯨꯠ ꯐꯥꯅ ꯐꯖꯅ ꯑꯩ ꯅꯝꯒꯥꯏꯖꯒꯤꯒꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄ ꯂꯣꯏꯖꯔꯦ ꯃꯔꯣꯏ ꯃꯄꯥꯡ ꯊꯥꯛꯅꯕ ꯇꯧꯖꯔꯛꯑꯒꯦ ꯀꯥꯡꯉꯧꯄꯥꯟ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯀꯥꯡꯉꯧꯄꯥꯟꯁꯦ ꯑꯗꯨꯒ ꯂꯣꯝꯕꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯅꯥ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝꯇꯨ ꯕꯦꯂꯦꯟꯗ꯭ꯔꯤ ꯃꯦꯠꯄꯁꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯖꯔꯦ ꯆꯥꯛꯂꯨꯛꯁꯨ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝꯗꯨ ꯑꯩꯅ ꯉꯁꯥꯏ ꯉꯧꯖꯈꯤꯕ ꯅꯨꯡꯁꯤ ꯍꯤꯗꯥꯛꯀ ꯊꯨꯝꯌꯥꯛꯄꯤꯒ ꯀꯥꯡꯉꯧꯗꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯁꯧꯒꯤ ꯁꯤꯔꯣꯠ ꯀꯥꯡꯁꯣꯏꯗꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯃꯦꯠꯄꯅ ꯁꯤꯗ ꯂꯩꯖꯔꯦ ꯒꯖꯔ ꯑꯅꯤꯈꯛꯁꯨ ꯉꯥꯟꯊꯣꯛꯆꯕꯅꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯊꯕꯤ ꯀꯣꯠꯂꯒ ꯆꯥꯅꯕꯅ ꯑꯩꯅ ꯈꯔ ꯑꯃꯁꯨ ꯍꯥꯞꯆꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ